ꯇꯧꯕꯆꯔꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15 ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯨꯝꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯂꯕ ꯁꯤꯗꯤꯟ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯐꯝꯖꯔꯝꯕ ꯃꯇꯨꯡꯗ ꯑꯄꯨꯟꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅ ꯋꯤꯃꯦꯟ ꯋꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯀꯣꯔ ꯀꯃꯤꯇꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯃꯤꯇꯤ ꯌꯥꯎꯔꯒ ꯃꯤꯑꯣꯏ 12ꯅ ꯁꯥꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯑꯄꯨꯟꯕ ꯇꯤꯝ ꯑꯃ ꯉꯔꯥꯡꯁꯦ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯕ꯭ꯂꯣꯛ ꯕꯤꯗ ꯑꯩꯈꯣꯏ ꯉꯔꯥꯡ ꯑꯍꯤꯡ ꯌꯥꯔꯦꯛꯆꯔꯨꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯁꯦꯝꯕ ꯄ꯭ꯔꯤ ꯐꯦꯕ꯭ꯔꯤꯀꯦꯇꯦꯗ ꯍꯥꯎꯁꯀꯤ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯗꯨꯒ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯍꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕꯒꯤ ꯃꯁꯛ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯒꯤ ꯄꯦꯟꯗꯕ ꯑꯃꯗꯤ ꯃꯣꯏꯗ ꯃꯌꯨꯝ ꯍꯟꯖꯟꯅꯤꯡꯕꯒꯤ ꯈꯣꯏꯔꯥꯡ ꯀꯣꯏꯁꯥꯎꯅꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏ ꯄꯨꯡ 12 ꯇꯥꯕ ꯐꯥꯎꯕ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯇꯥꯟꯅꯈꯤ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄꯤꯔꯛꯏ ꯑꯗꯨꯒ ꯑꯊꯨꯕꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣꯏ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯈꯨꯟ ꯍꯟꯖꯟꯕ ꯌꯥꯔꯕ ꯃꯐꯝꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯆꯠꯇꯅ ꯌꯦꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯅ ꯈꯟꯖꯕꯗꯒꯤ ꯉꯔꯥꯡꯁꯤ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 9 ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯊꯥꯗꯣꯛꯆꯔꯒ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯥꯎꯆꯥꯎ ꯏꯈꯥꯏꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯉꯔꯥꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯈꯔꯗ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯗ ꯑꯩꯈꯣꯏ ꯌꯨꯝ ꯈꯨꯟ ꯍꯟꯖꯜꯂꯦ ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯣꯛꯂꯛꯈꯤꯕꯗꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯤꯄꯣꯔꯠ ꯑꯃ ꯑꯦꯁꯦꯁꯃꯦꯟꯠ ꯑꯃ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯒꯤ ꯇꯤꯝ ꯑꯃꯗꯤ ꯇꯣꯉꯥꯟꯕ ꯃꯣꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯃꯗꯤ ꯑꯩꯈꯣꯏ IDPꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯁꯤꯟꯃꯤꯟꯅꯖꯔꯨꯔꯦ ꯑꯗꯨꯒ ꯇꯣꯔꯕꯨꯡꯒꯤ ꯑꯩꯈꯣꯏ ꯎꯄ ꯄ꯭ꯔꯙꯥꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯑꯩꯈꯣꯏ ꯆꯪꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯛꯑꯦ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯃꯈꯣꯏꯒꯤ ꯇꯣꯔꯕꯨꯡ ꯑꯃꯗꯤ ꯄꯥꯎꯆꯥꯎ ꯏꯈꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯃꯃꯥꯡ ꯂꯩꯀꯥꯏ ꯁꯔꯨꯛꯀꯤ ꯃꯤꯌꯥꯝꯒꯁꯨ ꯑꯩꯈꯣꯏ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯃꯤꯟꯅꯔꯦ ꯃꯐꯝꯁꯤꯡ ꯆꯪꯗꯅ ꯌꯦꯡꯉꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯄꯥꯎꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏ ꯌꯨꯝꯁꯤꯡ ꯍꯟꯖꯟꯕ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯑꯗꯨꯒꯤ ꯄꯥꯎꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯪꯉꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥꯅꯁꯨ ꯆꯠꯂꯒ ꯃꯗꯨ ꯌꯦꯡꯉꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯠꯁꯤꯡ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯌꯦꯡꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯟꯁꯔꯟ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯕꯤꯁꯅꯨꯄꯨꯔꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯅ ꯉꯔꯥꯡ ꯄꯥꯎꯆꯥꯎ ꯏꯈꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯍꯣꯡꯖꯜꯂꯤꯕ ꯑꯗꯨ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯍꯥꯏꯗꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤꯁꯨ ꯆꯪꯅꯅꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯏꯍꯧꯔꯒ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯃꯁꯤ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯤꯗꯩꯁꯤꯗꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯆꯪꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯟꯂꯤ ꯀꯟꯁꯔꯟ ꯑꯣꯏꯔꯤꯕꯁꯤ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯑꯃꯗꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕ ꯃꯐꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯗꯨꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯃꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯕꯒꯤ ꯊꯕꯛꯁꯤ ꯄꯥꯏꯈꯠꯇ꯭ꯔꯤ ꯃꯗꯨ ꯄꯥꯏꯈꯠꯅꯅꯕꯒꯤ ꯊꯧꯔꯥꯡꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯒꯤ ꯁꯥꯏꯠꯇꯩꯁꯨ ꯊꯝꯕꯤꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯍꯦꯟꯕ ꯕꯦꯔꯦꯛ ꯑꯃ ꯁꯥꯒꯅꯤ ꯑꯗꯨꯒ ꯁꯥꯔꯕ ꯃꯇꯨꯡꯗ ꯁꯥꯕꯒꯤ ꯊꯕꯛ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯟ ꯍꯟꯖꯟꯕꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯊꯕꯛꯁꯨ ꯍꯧꯔꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯏ ꯑꯄꯨꯟꯕ ꯌꯨꯝ 34 ꯃꯨꯛ ꯂꯩꯕꯗꯨꯗ 30 ꯃꯨꯛꯀꯤꯗꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯍꯧꯅꯅꯕꯒꯤ ꯃꯣꯏꯒꯤ ꯆꯪꯒꯗꯕ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡꯁꯨ ꯀꯟꯁꯔꯟ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗꯒꯤ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯑꯩꯈꯣꯏꯗ ꯇꯝꯕꯤꯔꯛꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ IDP ꯔꯤꯁꯦꯇꯜꯃꯦꯟꯠ ꯇꯧꯕꯗ ꯄꯟꯊꯅꯤꯡꯉꯥꯏ ꯃꯔꯝ ꯂꯩꯇꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯩꯁꯨ ꯑꯩꯈꯣই ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯇ ꯈꯨꯟ ꯇꯥꯕ ꯃꯐꯝꯁꯨ ꯑꯣꯏꯗꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯇꯣꯔꯕꯨꯡꯒꯤ ꯑꯁꯣꯝ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗꯗꯤ ꯑꯌꯥꯝꯕ ꯈꯨꯟꯗꯥ ꯂꯩꯇꯥꯗꯅ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯇꯣꯔꯕꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕꯁꯤꯃ ꯂꯣꯀꯦꯜꯒꯤ ꯃꯤꯁꯤꯡꯅ ꯄꯥꯎ ꯑꯗꯨꯝ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯟꯖꯜꯂꯤꯕꯁꯤ ꯌꯥꯝꯅ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯄꯦꯁꯦꯟꯖꯔ ꯁꯔꯚꯤꯁ ꯇꯧꯗꯅ ꯅꯣꯔꯃꯦꯜ ꯁꯤꯝꯗ ꯍꯜꯂꯛꯄꯁꯤ ꯑꯐꯕ ꯈꯨꯗꯝꯅꯦꯅ ꯑꯩꯈꯣꯏꯅꯁꯨ ꯂꯧꯏ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯁꯥꯏꯠꯀꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯑꯦꯔꯦꯟꯖꯃꯦꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯁꯤꯟꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯁꯤꯡ ꯑꯗꯣ ꯃꯗꯨꯁꯨ ꯆꯪꯁꯤꯜꯍꯜꯂꯒ ꯑꯗꯨꯝ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯕ ꯌꯥꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯈꯔ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ
ꯊꯕꯛꯁꯤ ꯌꯥꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯑꯄꯤꯜ ꯇꯧꯖꯒꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗ ꯇꯥꯡ 12 ꯇꯥꯡ 12ꯒꯤ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯅ ꯁꯖꯤꯋꯥ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯍꯤꯡ ꯂꯦꯟꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯒ ꯉꯔꯥꯡ ꯑꯃꯨꯛ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯍꯤꯡ ꯂꯦꯟꯕ ꯀꯥꯟꯗ ꯆꯥꯕ ꯊꯛꯄꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡ ꯍꯥꯝꯕꯒꯤ ꯏꯔꯨꯖꯕꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯑꯣꯏꯔꯣ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯂꯦꯟꯕꯗ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯂꯦꯟꯕꯗ ꯋꯥꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯃꯔꯥ ꯂꯩꯖꯈꯤꯗ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯟꯅ ꯂꯦꯜꯍꯜꯂꯒ ꯊꯝꯕꯁꯦ ꯃꯁꯤ ꯈꯔ ꯊꯨꯅ ꯍꯟꯖꯜꯍꯟꯕꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯦꯟꯕꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤ ꯃꯁꯤ ꯈꯪꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ IDP ꯔꯤꯁꯦꯇꯜ ꯇꯧꯅꯅꯕꯒꯤ ꯊꯕꯛꯁꯤꯗ ꯄꯟꯊꯕꯁꯤ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯑꯩꯈꯣꯏ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯂꯦꯛꯑꯒ ꯁꯔꯨꯛ ꯌꯥꯔꯒ ꯑꯋꯥꯕꯁꯤ ꯈꯪꯉꯒꯗꯤ ꯁꯣꯏꯗꯅ ꯐꯅꯤꯅ ꯈꯜꯂꯤ ꯑꯩꯈꯣꯏꯁꯨ ꯃꯗꯨ ꯂꯦꯛꯎꯕꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯊꯝꯍꯟꯅꯤꯡꯗꯕꯒꯤ ꯑꯄꯥꯝꯕꯁꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯆꯠꯄꯤꯔꯨꯔꯤꯕ IDPꯒꯤ ꯇꯣꯉꯥꯟꯕ ꯃꯤꯍꯨꯠꯁꯤꯡꯗ ꯌꯥꯝ ꯀꯟꯅ ꯐꯥꯎꯏ ꯑꯗꯨꯅ ꯃꯁꯤ ꯇꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯁꯨ ꯆꯪꯁꯤꯜꯂꯛꯏꯕ ꯈꯣꯡꯖꯪ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯅꯅꯕꯒꯤ ꯃꯔꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯥꯅꯔꯤꯕ ꯃꯇꯝ ꯗꯤꯁꯦꯝꯕꯔ ꯊꯥ ꯍꯧꯖꯤꯛ ꯊꯥꯈꯥꯏ ꯆꯟꯈ꯭ꯔꯦ ꯊꯥꯈꯥꯏ ꯂꯥꯟꯖꯜꯂꯛꯑꯦ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯍꯟꯖꯟꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯈꯔ ꯊꯨꯅ ꯑꯔꯖꯦꯟ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯣꯏꯅ ꯂꯧꯈꯠꯄꯤꯔꯒ ꯍꯟꯖꯟꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯁꯤ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯒ ꯃꯗꯨꯗ ꯃꯊꯧ ꯇꯥꯕ ꯀooperation ꯑꯩꯈꯣꯏ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯈꯨꯗꯤꯡꯃꯛꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯀooperation ꯄꯤꯅꯤꯡꯒꯅꯤ ꯑꯩꯈꯣꯏꯅꯁꯨ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯉꯁꯤ ꯆꯠꯆꯔꯨꯏꯗꯨꯗ ꯇꯣꯔꯕꯨꯡ ꯑꯃꯗꯤ ꯐꯧꯋꯥꯛꯆꯥꯎ ꯏꯊꯥꯏ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯌꯦꯡꯖꯔꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯏꯊꯥꯏꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯁ꯭ꯀꯨꯜ ꯑꯣꯏꯕ ꯉꯁꯥꯏꯗꯤꯀꯣ ꯏꯊꯥꯏꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯉꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯗꯨꯗ ꯑꯄꯨꯟꯕ ꯃꯤ 34 ꯂꯩꯍꯧꯏ ꯑꯗꯣ ꯑꯁꯤꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯏꯔꯥꯡ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯆꯦꯡ ꯍꯋꯥꯏ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯌꯦꯟꯕꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯂꯩꯍꯧꯕ ꯐꯤꯕꯝꯗꯣ ꯉꯁꯤꯁꯨ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯉꯁꯤꯁꯨ ꯂꯩꯔꯝꯕꯗꯨꯗ ꯆꯍꯤ 2ꯒ ꯊꯥ 8 ꯍꯦꯟꯅ ꯃꯐꯝ ꯑꯗꯨꯗ ꯃꯣꯏꯅ ꯂꯦꯜꯂꯝꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯈꯟꯕꯗ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤ ꯂꯩꯉꯥꯛꯀꯤ ꯂꯩꯕꯤꯔꯤꯕ ꯊꯧꯄꯨꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝ ꯑꯁꯤ ꯃꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯍꯟꯖꯟꯕ ꯌꯥꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯍꯟꯖꯜꯍꯟꯕꯒꯤ ꯃꯍꯨꯠꯇ ꯗꯤꯂꯦ ꯇꯧꯗꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯔꯝ ꯑꯃ ꯄꯤꯔꯒ ꯁꯨꯝ ꯊꯩꯗꯣꯛꯇꯅ ꯂꯩꯕꯁꯦ ꯃꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯗ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯃꯇꯝ ꯁꯥꯡꯅ ꯂꯦꯜꯍꯟꯕꯒꯤ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯄꯁꯦ ꯃꯁꯤ ꯌꯥꯔꯤꯉꯩ ꯊꯨꯖꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯑꯄꯤꯜꯁꯤꯃ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒ ꯑꯩꯈꯣꯏ ꯑꯈꯟꯅꯕ ꯃꯤꯐꯝ ꯑꯃ ꯑꯩꯈꯣꯏ ꯉꯔꯥꯡ ꯄꯥꯡꯊꯣꯛꯆꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯗꯣꯂꯥꯏ ꯊꯥꯕꯤ ꯑꯃꯗꯤ ꯂꯩꯇꯥꯟꯄꯣꯛꯄꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯈꯣꯡ ꯑꯗꯒꯤꯗꯤ ꯏꯊꯝ ꯍꯥꯏꯔꯤꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯒꯤ ꯑꯦꯁꯦꯁꯃꯦꯟ ꯑꯃ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯥꯟꯅꯃꯤꯟꯅꯔꯦ ꯗꯣꯂꯥꯏ ꯊꯥꯕꯤꯒꯤ ꯑꯣꯏꯅꯁꯨ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯅ ꯗꯤꯂꯦ ꯇꯧꯕꯒꯤ ꯐꯦꯛꯇꯔ ꯑꯃ ꯂꯩꯔꯝꯃꯤ ꯃꯔꯨꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯕꯦꯔꯦꯛ ꯁꯥꯕꯒꯤꯁꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯕꯦꯔꯦꯛ ꯁꯥꯕꯒꯤ ꯄꯨꯂꯤꯁ ꯍꯥꯎꯁꯤꯡꯗ ꯇꯧꯔꯤꯕ ꯗꯤꯂꯦꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕ ꯑꯃꯗꯤ ꯆꯪꯕ ꯌꯥꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯃꯥꯒꯤ ꯃꯦꯞ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯕ ꯂꯣꯏꯖꯔꯦ ꯍꯥꯏꯔꯤꯕ ꯃꯦꯞꯁꯤꯡ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯔꯦꯟꯖꯃꯦꯟꯁꯦ ꯀꯗꯥꯏꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯊꯨꯕꯗ ꯊꯕꯛ ꯌꯥꯡꯁꯤꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯕꯦꯔꯦꯛ ꯁꯥꯗ꯭ꯔꯤ ꯍꯥꯏꯗꯅ ꯄꯟꯊꯕꯒꯤ ꯃꯍꯨꯠꯇ ꯕꯦꯔꯦꯛ ꯊꯝꯕ ꯌꯥꯕ ꯁ꯭ꯀꯨꯜ ꯀꯗꯥꯏ ꯂꯩ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯂꯩꯕ ꯃꯐꯝꯁꯤꯡ ꯍꯥꯟꯅꯒꯤ ꯂꯩꯖꯕ ꯈꯨꯟꯒꯤ ꯂꯩꯖꯕꯁꯤꯡ ꯑꯗꯨꯗ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯒꯗꯕ ꯃꯐꯝꯁꯤꯡ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯑꯩꯈꯣꯏ ꯇꯧꯖꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯖꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜꯗ ꯃꯦꯞ ꯌꯥꯎꯅ ꯑꯦꯔꯤꯌꯥ ꯂꯣꯀꯦꯁꯟ ꯏꯟꯗꯤꯀꯦꯠ ꯇꯧꯔꯒ ꯈꯨꯟ ꯍꯣꯡꯖꯤꯟꯒꯗꯧꯕ ꯃꯐꯝ आइडेंटिफाई तौथोमीनबा अदुगा सिक्योरिटी की अरेंजमेंट बैरिकेड और बैरेक हांगदबा मफमसिंग आइडेंटिफाई तौरगा हुजिक लेरि मफमसिदगी रीअरेंज तौरगा रिलोकेट तौननबगी अखोय प्रोपोजल से अखोय माइकेदगी हुजिक अखोय थमजरगनी अदुना मरुएना आईडीपी की लेबिरिबा चिन्नावसिंग अखोयसु सही अनीगा था तरेट हेना होना फनायामने अखोयना होनरगसु मखोयसि मफम चाना हंजलन बंगमदबगी नुंगाइतबदु अखोयसु मदुगी अवाबदुदा सरुक याननबा हाइदना नहान अखोय लाउथोकचगिबा नुमितगी हौजरकांदा अखोय नोंमतोयसु अखोय इमा मयामसि लोइन चलिनी इमा मयाम याउबिरकांदा
ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯅ ꯈꯥꯡꯉꯤꯕ ꯑꯋꯥ ꯑꯅꯥ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯗ ꯂꯦꯜꯂꯨꯔꯒ ꯑꯩꯈꯣꯏ ꯃꯣꯏꯗ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯦꯛꯁꯇꯦꯟ ꯇꯧꯕ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗꯨꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯂꯥꯏꯕꯛ ꯂꯦꯝꯅꯅꯕꯅꯦꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯃꯇꯪꯗꯤ ꯑꯩꯈꯣꯏ ꯂꯦꯜꯍꯟꯅꯤꯡꯉꯤ ꯃꯗꯨ ꯂꯦꯟꯗ꯭ꯔꯒꯗꯤ ꯃꯈꯣꯏꯅ IDPꯁꯤꯡꯅ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯈꯪꯗꯕꯒꯤ ꯋꯥꯁꯦ ꯂꯥꯏꯅ ꯂꯥꯏꯅ ꯉꯥꯡꯕ ꯂꯥꯏꯅ ꯂꯥꯏꯅ ꯃꯤꯉꯣꯟꯗ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯄꯪꯇꯧꯗ ꯇꯧꯕꯒꯤ ꯊꯧꯗꯣꯛꯁꯤ IDPꯁꯤꯡꯅ ꯑꯩꯈꯣꯏꯗ ꯄꯦꯟꯗꯅ ꯇꯝꯃꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤꯒꯤꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯔꯩꯆꯥꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯥꯟꯖꯦꯟꯅꯔꯛꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯣꯏꯒꯤ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯜꯍꯟꯕ ꯍꯥꯏꯕꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯉꯥꯛꯇꯨꯅ ꯊꯝꯕꯒꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯂꯧꯖꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯁꯟꯖꯔꯛꯄꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯕ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯨꯟ ꯍꯟꯖꯟꯕ ꯌꯥꯔꯕ ꯔꯤꯁꯦꯇꯜꯃꯦꯟ ꯇꯧꯕ ꯌꯥꯔꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯒꯤ ꯚꯤꯂꯦꯖꯁꯤꯡ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯀꯣꯀꯣꯃꯤꯒꯤ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯗꯨꯃꯛ ꯆꯠꯊꯖꯈꯤꯒꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇ ꯑꯄꯤꯜ ꯇꯧꯖꯕꯗꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯃꯤꯠ 16ꯅꯤꯗ ꯉꯥꯏꯔꯦ ꯍꯥꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠꯁꯤꯡ ꯆꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯈꯣꯏ ꯊꯥꯅꯅꯕꯒꯤ ꯑꯩꯈꯣꯏ ꯃꯤ ꯆꯠꯆꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤꯅꯤ ꯑꯩꯈꯣꯏ ꯄꯤꯁꯟꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯉꯛꯏꯕꯗꯤ ꯉꯁꯤꯒ ꯊꯥꯅ ꯃꯦꯃꯣꯔꯦꯟꯗꯝ ꯀꯣꯄꯤ 13 ꯄꯤꯈꯤꯕꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯆꯞ ꯆꯥꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯅꯣꯏꯅ ꯄꯦꯟꯗ꯭ꯔꯤꯕꯗꯣ ꯑꯩꯈꯣꯏ ꯈꯪꯉꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯄꯥꯎ ꯑꯃ ꯍꯧꯗꯣꯔꯛꯇꯕꯁꯤꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯅꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯗꯕꯒꯤ ꯃꯤꯌꯥꯝꯗ ꯃꯗꯨ ꯐꯖꯅ ꯈꯪꯍꯟꯗꯕꯒꯤ ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯆꯃꯝꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯂꯛꯅꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯛꯏ ꯑꯗꯨꯅ ꯂꯩꯉꯥꯛꯄꯁꯤꯡꯗ ꯒꯚꯔꯅꯔꯗ ꯑꯗꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯏꯕ ꯄꯣꯠꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ there should be certain level of acknowledgement how the people are appealing on what basis this resettlement has to be carried out. The assured time is till December 31st and now we are left with only 16 days and during these 16 days we expect the honorable governor and the chief secretary of the state to at least acknowledge the grievances, the discontentment and the proposal submitted daily by the representative of IDPs, which has always been endorsed by the COCOMI from day one itself. So we want the current administration to acknowledge the grievances of the people and convey all the steps which have been taken up till today through their district administration and inform to the public whether or to inform to the public that how they are taking up the plan or the assured plan for resettlement. Thank you.